ꯑꯩꯅ ꯇꯧꯖꯩꯁꯦ MM ꯀꯣꯂꯦꯖꯇꯒꯤ ꯇꯧꯖꯔꯛꯄꯅꯦꯕꯀꯣ ꯁꯤꯁꯇꯔꯁꯦ ꯀꯩ ꯂꯝꯗꯒꯤ ꯑꯣꯏꯗꯣꯏꯅꯣ ꯑꯗꯒꯤ ꯏꯁꯥꯒꯤ ꯃꯤꯡꯅ ꯀꯩ ꯀꯧꯒꯦ ꯆꯍꯤꯅ ꯀꯌꯥꯃꯨꯛ ꯁꯨꯕꯤꯔꯒꯦ ꯑꯝꯇ ꯏꯟꯇ꯭ꯔꯣ ꯇꯧꯕꯤꯌꯨꯅꯦ ꯁꯤꯡꯊꯥꯕꯤꯗꯒꯤ ꯍꯟꯗꯛ ꯐꯥꯔꯁ ꯁꯦꯃꯤꯁꯇꯔ ꯀꯥꯏꯅꯤ ꯗꯤ ꯑꯦꯝ ꯀꯣꯂꯦꯖꯇ ꯆꯍꯤ 19 ꯁꯨꯔꯦꯕꯀꯣ ꯍꯟꯗꯛ ꯐꯥꯔꯁ ꯁꯦꯃꯤꯁꯇꯔ ꯀꯥꯕꯀꯣ ꯋꯥꯔꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯉꯁꯤꯁꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯕ ngasi kangsoi jaye singju amaga ꯀꯣꯂꯦꯖ ꯀꯥꯕꯁꯦ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯂꯩꯗꯅ ꯋꯥꯈꯜꯗ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟꯗꯔꯤ ꯀꯥꯔꯛꯄ ꯅꯠꯇ꯭ꯔꯒ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯂꯥꯏꯐꯇ ꯂꯩꯔꯝꯕꯗꯨꯒ ꯀꯣꯂꯦꯖꯀꯤ ꯂꯥꯏꯐꯁꯤꯒ ꯈꯦꯠꯅꯕ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣꯝꯗꯤ ꯂꯩꯔꯝꯒꯗꯧ ꯃꯥꯜꯂꯦꯕꯀꯣ ꯑꯗꯨꯒꯤ ꯈꯦꯠꯅꯕꯗꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯍꯥꯏꯕꯤꯌꯨꯅꯦ ꯈꯦꯠꯅꯕꯁꯦ ꯀꯩꯅꯣ ꯁ꯭ꯀꯨꯜ ꯀꯥꯔꯤꯉꯩ ꯃꯇꯝꯗꯅ ꯍꯥꯏꯗꯤ ꯆꯠꯄ ꯈꯣꯠꯄꯁꯦ ꯑꯩꯒꯤ ꯀꯩꯅꯣꯗ ꯆꯠꯂꯛꯇꯦꯕ ꯍꯥꯏꯗꯤ ꯂꯥꯏꯟ ꯒꯥꯔꯤꯒꯨꯝꯕꯗ ꯆꯠꯇꯦꯕ ꯑꯗꯨꯝ ꯁ꯭ꯀꯨꯜꯒꯤ ꯑꯣꯏꯅ ꯀꯩꯅꯣ ꯍꯥꯏꯔ ꯇꯧꯔꯒ ꯆꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯆꯠꯂꯦ ꯑꯗꯨꯝ ꯐꯥꯖꯤꯟꯕꯩ ꯇꯥꯏꯞꯇ ꯑꯗꯨꯝ ꯆꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯆꯠꯂꯦ ꯑꯗꯨꯒ ꯀꯣꯂꯦꯖ ꯀꯥꯔꯀꯥꯟꯗꯗꯤ ꯍꯥꯏꯗꯤ ꯄꯦꯔꯦꯟꯁ ꯀꯩꯅ ꯑꯗꯨꯝ ꯃꯤꯒꯨꯝꯕ ꯊꯥꯔꯛꯄ ꯈꯣꯠꯄ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯃꯤ ꯄꯨꯟꯕ ꯈꯣꯠꯄꯗꯁꯨ ꯍꯥꯏꯗꯤ ꯀꯣꯂꯦꯖꯁꯤꯅ ꯑꯃꯨꯛ ꯍꯥꯏꯗꯤ ꯀꯣꯛꯇꯣ ꯈꯤꯇꯪ ꯅꯦꯆꯔ ꯑꯣꯏꯔꯛꯄꯒꯤ ꯃꯑꯣꯡꯗ ꯂꯣꯏꯅꯔꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨ ꯃꯉꯥꯏꯔꯦ ओके अदुमाय तौरेबको ओके रिच इनकम थादी को एंगो मतंगी अदुगा फंस कुइदे अदुगा रिच कई मथेना हौबिरिगे अदिसे कोबीगुंबा रेगी कोबीलेगुंबा योंचार सिंसु इरोंबा अदुम इंदम दाने अदुम पंहावमा इंदम दाने पंहावेबको ओके तमनो पजबा करोने हाइदी रिच मतंगी जांग हाइताइको हाइदी याम हाववा मथेन तने हाइताइ सेसन हाबिसिबको ओके अदुम लाइरे अदुगा अखोइना सोइना पोल के तोरपसे अखोइसु याम हरावी फंबसेको अदुगा सिस्टरबो कई कई फाविगे अदुम अहाबदि अनोन नंबरनिना कना ओइदानोना सम मरु ओइबा इमर्जेंसी गुंबगी ओइमदिना सम पाइखलिने ओके ओके याम नाइ अदुगा हाउ हंड्रेड जाउसन कुइदेना जाउसन के डेट क्या दि हबिना हबिगा डेट 3 ले डेट 3 को मास्टर डेट 3 को अदु सिसे एग्जाम मनु मुदुम तागदो मादा हाइदि 11 एग्जाम होदोइना होइगिदि हयेंदिगी एग्जाम हौदोइनेबा ओके जाउसन मनुंसे माइगदो मादा हाइदि एग्जाम से 10 गिसु लेरानि अदुगा 11 गिसु लेबा 8 गिसु लेबा माना निसाना एग्जाम याम गिसु एग्जाम लेरे फर्स्ट गिसु एग्जाम लेरे हाया अदो नक लाइबो जाउसन से यामना नन लाक्रा नत्रगा तत्कायन खंदा नन लायन खलेबको नुंगाइबसे दुम मखुं फाना दुम होगदो मामदा अखोगे हाइदि फेस्टिवल हाइताइको हौजिकि नाइ का तौरिनिना नुंगाइबा हाइदि याम कना नुंगाइ थोपदि यारोबा अदुम फजना बुदि तौबा याय अदुम चनाबिना दो नुंगि खाइदो खानजे हौजिकान जाउसन थाबन हाइताइको सीजन बिदि थाबन से हमना अब्जर्व हाइताइको बिदि किसिमना हाइताइ थाबन जोंगबि चप्पीगा कमाइ लेगे ai थाबन जोंगजे मिगी लमदि तत्ते अखोइगी खोनिगी तौपा कानदि अदुम जोंगबदि यावे ओके मी लमदि चलुदे खोजि खुदा जोंगपा कानदि जोंग हाइबो ओके चलोगी खुदा जोंगपा कानदा हाइदि सिलपा कानदा हाइताइको थाबन से लेबा कानदा खतोइरा कमाइ लेगे अखोइगी जे अहानबा हौरपगी निमिसे सेमगा जोंगे अदुगा अरोइबा निमिसे जोंग ओके अहाबगी अहोबु निमितगा अरोइबा निमितगा जोंगे मिनी थाबन से लेगेनेबको ओके हंदे की जंगी सिसो दुम कमदोइरा अहाबगा अरोइबा अदुमाय दुम लेग अखोइ नोगी खुनजेगा कई लमबा अवांग माइरोमदनेबा अदो अवांग केनथिगे अवांग केनथिगे लमदोका ओके दुम लेरे अदुगा हंदे अहाबगा अरोइबगा से अनिमसे दुम जोंगदोइरा कमाइ लेगे ai adum chongba yawe aduga pharak tarana gumba tawbada chongda yawe adum gi chongba yawde sei budingi yawde ba okay ada kidi makoka singo ka era gadi kama tawni sisaya ani ki thaba kadi se laga mayam na hajare ba ada ki min chocolate ka gadi ana ma ma na dina noi gi mana sing ka tawaga to kugi kadi se laga thaban makok ki singo ka era di ingadu singo ka kama lege
ai mà có chuyện hay đi tìm gì đó mình ông xong rồi vừa hay đi lại cái nó có enjoy rồi nè hay đi 아함ꯕꯒꯤ 소어래 그가 진 막복 생긴 좀 없는 거가 오케이 람디 그런 게 너무 좀 되지 ai đi qua rằng đi tôi cần qua thì bảo kia đúng excited rồi là đúng xuống 오케이 또 망아 오게라 따라 오게라 đúng ba đúng chung này hay bị được không 오케이 cái nó xong rồi cái hình như là cái cái này dọc thang như hay cái đó cái travel cái hình như cái nó xong rồi cái này cái nó xong rồi qua đi bộ hay cái đó cái đó anh số cái machine không được hay cái đó xong rồi nó qua cái nó travel cái đó mình lấy cái đó cái nó hay cái anh thấy ngang hay cái đó ngang sẽ Valentine này Valentine sẽ nuôi juga cái lạc của sẽ qua khơi đó cũng như đó cái gì cũng không biết Valentine thì giàu rồi nữa không được Valentine thì giàu rồi nữa không được ok ở đây thì phải niam da hay cái đó cái ý số ở bên ngoài đi mà mình cũng sẽ thà đi suy lấy qua thì đó à cho Valentine số ở đây rồi nó niam được cái gì nhất sinh đó cái cái niam da hay cái đó cái gì bảo trên cái gìinin cái cái hay ninh cái Valentine mà làm ra Valentine ji so adum oye wish pi ba haidare ba Valentine ji so wish pi ba aduga kahi haidare no budanga ida haidi just thani jam thari ba February ni kahi ho budanga ri haidare kasena shi ilo na haidare ba ya da kai ki option billing ba lagi karan de ko punna haidare ba wish ya da kai ki haiding ba lagi aku jan kano corona lagi hoji ba lan lu ta tu ma de lai da na hata kita dia no ba ho ba ang thang de si da di ade awon da la ko do tu oi jang khai ne du ba nyang ji to thab ko ding mang ta mai pak to du ja no khai ne ba tu ni hai ha kana ai ko to mani ko de ai ti na ta na adu hai okay adu di yang ngare ai de hane ki 2026 ka adu mani bu che kang nei pa khai jare ba in dappa haidare ko apagi toru kudim ko mai pa pa nai yang da ba haidare ko adum ba oi bagi mo ne ko sana yam ngai mamang te hi haidare ko to di phacha ngai gen kan da wa gen kamai wa ya ko kamai no wa ji ko kan sa pa adi ya ga wa bagi param ba lai tam bu adum ki thar na le da Malam jalan to pergi di aku yang try kan ni aku juga plan to pergi jum dah lagi ada pergi yang thok yang tu betul aku tu ada tu juga isa tu ya buka okay ayo hello sai ayo mamang kan bunga gitu betul kok ayo loira ba loira buka okay adidi mamang chihida aku jamwa gre tanong na tawtana putana haidi kalculus mane kanu production mane tan budawre handaka dak chehi 2026 sumba ado haida ko kamu irang hadaga sumsi amda phone indaba haigene buka tok to su oishu aduga sense water tabira ai water chandri buka okay hey kidi kahi so yaran khali college so karabna ka asna thabena kadling matam bi yawre na khale buka okay katan sida biso so adu kai gumba sisa se water chandba bisa mane khadi yo buka pari buka bo se kana da thada ni combine taw kare hai bi din nei jana itan du khal da te gaba da ai di mi hu dai kare ko kai ye na ga thada ga ge na da to le ji ka thada ga mi le je na thada ga kamai le je chadi kai da water ka da thada ga ayo han le ji shan yen da ba bota ba ba ga ya wa ba khang ji ba ji bota kan da mi ji sa ba na to kun do bon ni ji wa ga de ji participant oda kun ba participant or yero men na ga adu le ba adu kun ba mi sa tri na ga kai mo thada ga ne ba okay yang ngai adu ga
ꯑꯁꯤꯒꯤ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯇꯥꯔꯦꯀꯣ ꯋꯥꯍꯪ ꯑꯃꯗꯒ ꯑꯗꯨꯝ ꯍꯪꯉꯝꯃꯒꯦꯕꯀꯣ ꯑꯣꯀꯦ ꯏꯆꯜꯍꯣꯏꯒꯤ ꯂꯝꯁꯤꯗ ꯈꯨꯜꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣꯊꯕ ꯍꯥꯏꯗꯔꯥ ꯂꯝꯕꯤ ꯊꯣꯡ ꯍꯥꯏꯒꯗ꯭ꯔꯥ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯁꯔꯀꯥꯔꯒꯤ ꯑꯣꯏꯕ ꯐꯪꯒꯗꯕ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯈꯨꯗꯣꯡꯆꯥꯕ ꯁꯨꯝ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯐꯪꯕ꯭ꯔꯥ ꯀꯃꯥꯏ ꯂꯩꯒꯦ ꯁꯣꯊꯕ ꯍꯥꯏꯒꯗ꯭ꯔꯥ ꯁꯣꯊꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩ ꯂꯩꯒꯦ ꯌꯥꯝ ꯁꯣꯜꯂꯤꯗ ꯑꯩꯈꯣꯏꯗꯤ ꯀꯩ ꯁꯣꯏꯗꯦꯕ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯁꯣꯊꯕꯁꯦ ꯏꯁꯤꯡ ꯀꯩꯀꯥꯁꯨ ꯋꯥꯏꯀꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯍꯥꯏꯗꯤ ꯅꯣꯡ ꯆꯤꯡ ꯇꯥꯗꯕꯒꯤꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯝ ꯃꯤꯁꯨ ꯅꯨꯡꯉꯥꯏꯕ ꯉꯥꯛ ꯅꯠꯇꯦ ꯁꯤꯡꯁꯦ ꯌꯥꯝ ꯋꯥꯏ ꯍꯥꯏꯕꯅꯦꯕꯀꯣ ꯑꯣꯀꯦ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯑꯗꯨꯒꯨꯝꯕꯗꯤ ꯑꯗꯨꯝ ꯁꯥꯔꯚꯤꯁ ꯇꯧꯗꯕ꯭ꯔꯥ ꯀꯃꯥꯏꯅ ꯂꯩꯒꯦ ꯂꯩꯖꯕ꯭ꯔꯥ ꯍꯥꯟꯅꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤꯗ ꯈꯣꯡ ꯃꯆꯥꯒꯨꯝꯕ ꯇꯨꯔꯦꯟ ꯃꯆꯥ ꯁꯉꯥꯏ ꯇꯨꯔꯦꯟ ꯀꯩꯀꯥ ꯁꯦꯝꯒꯦ ꯁꯤꯁꯦ ꯁꯤꯅꯪꯒꯤ ꯍꯥꯏꯗꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯒꯨꯍꯥꯒꯤ ꯏꯁꯤꯡ ꯊꯛꯑꯦꯕ ꯑꯗꯨꯗ ꯐꯖꯅ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛꯅ ꯅꯣꯡ ꯇꯥꯗꯕ ꯑꯗꯩ ꯏꯁꯤꯡꯐꯖꯅ ꯆꯦꯟꯗꯕꯒꯤ ꯏꯁꯤꯡ ꯂꯩꯇꯕꯗꯣ ꯑꯗꯨ ꯂꯩꯔꯤꯉꯩꯗꯗꯤ ꯌꯦꯡꯁꯤꯟꯗꯦꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯗꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯋꯥꯔꯛꯑꯦꯅ ꯍꯧꯖꯤꯛ ꯋꯥꯔꯛꯄꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣই ꯈꯨꯟꯁꯤꯒꯤ ꯃꯦꯝꯕꯔ ꯍꯥꯏꯗꯣꯏ ꯑꯗꯨꯗꯨꯗ ꯐꯖꯅ ꯍꯥꯏꯗꯕꯗꯣ ꯃꯣꯏꯅ ꯁꯦꯝꯒꯠꯇꯕꯗꯣ ꯑꯗꯨ ꯑꯣꯀꯦ ꯅꯨꯡꯉꯥꯏꯇꯕ ꯑꯣꯀꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯂꯝꯕꯤ ꯊꯣꯡꯒꯗꯤ ꯑꯗꯨꯝ ꯐꯕꯤꯔꯤꯕ꯭ꯔꯥ ꯀꯃꯥꯏ ꯂꯩꯒꯦ ꯂꯝꯕꯤꯁꯦ ꯍꯧꯖꯤꯛ ꯁꯦꯝꯒꯠꯄꯗꯤ ꯍꯧꯔꯦ ꯈꯪꯗꯦ ꯑꯗꯨꯝ ꯃꯇꯠ ꯑꯗꯨꯝ ꯇꯞꯅ ꯑꯗꯨꯝ ꯇꯧꯔ ꯈꯪꯗꯦ ꯑꯣꯀꯦ ꯇꯞꯅ ꯑꯗꯨꯝ ꯑꯞꯗꯦꯠ ꯇꯧꯔꯤ ꯐꯖꯅ ꯑꯗꯨꯝ ꯁꯦꯝꯃꯤ ꯇꯧꯔꯤ ꯍꯥꯏꯕꯅꯦꯕꯀꯣ ꯑꯣꯀꯦ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯔꯅꯀꯣ ꯍꯧꯖꯤꯛꯁꯦ ꯀꯣꯂꯦꯖꯁꯨ ꯀꯥꯕꯤꯔꯦ ꯍꯥꯏꯔꯦ ꯐꯥꯔꯁ ꯁꯦꯃꯤꯁꯇꯔ ꯀꯥꯔꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯂꯥꯏꯐꯇ ꯍꯥꯏꯇꯥꯔꯦꯀꯣ ꯁ꯭ꯀꯨꯜꯒꯤ ꯂꯥꯏꯐꯇ ꯏꯃꯥꯟꯅꯕ ꯑꯣꯏꯔꯁꯨ ꯌꯥꯏ ꯏꯃꯥꯟꯅꯕꯤ ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯣꯖꯥꯁꯤꯡꯒꯤ ꯑꯣꯏꯔꯁꯨ ꯌꯥꯏ ꯀꯥꯎꯕ ꯉꯝꯃꯣꯏꯗꯕ ꯊꯧꯗꯣꯛ ꯍꯥꯏꯒꯗ꯭ꯔꯥ ꯊꯧꯗꯣꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯒ ꯂꯩꯕ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯒ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛꯀꯨꯝꯕꯗꯤ ꯅꯠꯇ꯭ꯔꯒ ꯋꯥꯔꯤꯗꯣ ꯑꯣꯏꯔꯁꯨ ꯌꯥꯏ ꯋꯥꯔꯤꯕꯨꯀꯣ ꯑꯗꯨꯒꯨꯝꯕꯗꯤ ꯂꯩꯕꯤꯕ꯭ꯔꯥ ꯃꯤ ꯀꯩꯅꯣꯝꯃ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯂꯥꯏꯐꯇ ꯀꯩꯅꯣ ꯇꯝꯃꯛꯄꯗꯕꯨꯗꯤ ꯑꯗꯨꯝ ꯀꯩꯝ ꯈꯟꯗꯦ ꯑꯗꯨꯝ ꯃꯊꯪ ꯍꯧꯈꯤꯀꯣ ꯇꯦꯟꯒꯤ ꯃꯦꯇ꯭ꯔꯤꯛ ꯊꯥꯕꯒꯤ ꯍꯣꯁꯇꯦꯜꯗ ꯂꯩꯔꯀꯥꯟꯗ ꯏꯃꯥꯟꯅꯕꯤ ꯍꯣꯏꯒ ꯀꯥꯏꯅꯔꯝꯗꯥꯏ ꯍꯥꯏꯗꯤ ꯐꯦꯌꯔꯋꯦꯜ ꯇꯧꯕ ꯆꯥꯛ ꯆꯥꯅꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕꯗꯣ ꯑꯗꯨ ꯃꯉꯥꯏ ꯃꯤꯁ ꯇꯧꯕ ꯍꯥꯏꯕ ꯑꯗꯨ ꯃꯉꯥꯏꯔꯦꯕꯀꯣ ꯑꯣꯀꯦ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯀꯩꯗꯤ ꯐꯥꯎꯕꯤꯒꯦ ꯊꯃꯣꯏꯗ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯁꯦ ꯇꯦꯟ ꯀꯥꯕ ꯁꯥꯇ꯭ꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯣꯏꯗ ꯁꯨꯝ ꯐꯥꯎꯔꯝꯗꯣꯏꯅꯦꯕꯀோ ꯁꯤꯁꯇꯔꯗ ꯐꯥꯎꯕ ꯑꯗꯨꯃꯥꯏꯅ ꯀꯃꯥꯏꯅ ꯇꯧꯈꯤ ꯀꯃꯥꯏꯅ ꯂꯦꯟꯈꯤ ꯅꯠꯇ꯭ꯔꯒ ꯀꯩ ꯍꯥꯏꯗꯤ ꯑꯋꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯨꯡꯉꯥꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯃꯥꯏꯅ ꯂꯩꯒꯦ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯔꯣꯅꯦ ꯑꯩꯉꯣꯟꯗꯗꯤ ꯑꯋꯥꯕ ꯍꯥꯏꯁꯦ ꯀꯩꯝ ꯈꯟꯗꯦ ꯍꯥꯏꯗꯤ ꯁꯨꯝ ꯃꯄꯥꯟꯗ ꯊꯣꯛꯑꯒꯁꯨ ꯑꯗꯨꯝ ꯃꯤ ꯂꯣꯏꯅꯕꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯈꯤꯕꯗꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯊꯣꯛꯄꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯑꯋꯥꯕꯒꯨꯝꯕꯗꯤ ꯀꯩꯝ ꯂꯩꯇꯦ ꯏꯃꯥꯟꯅꯕꯤ ꯀꯩꯀꯥ ꯄꯨꯜꯂꯛꯄꯗ ꯑꯗꯨꯝ ꯌꯨꯝꯗ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯒꯦ ꯑꯗꯨꯒ ꯃꯄꯥꯟ ꯊꯣꯛꯑꯁꯨ ꯃꯤ ꯄꯨꯜꯂꯒ ꯅꯨꯡꯉꯥꯏꯒꯦ ꯁꯨꯃꯥꯏꯅ ꯂꯩꯌꯦ ꯋꯥꯈꯜꯗ ꯀꯩꯝ ꯑꯋꯥꯕꯗꯣ ꯐꯥꯎꯗꯕꯗꯣ ꯈꯟꯖꯤꯟꯗꯕ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯑꯗꯨꯃ ꯂꯩꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯑꯩ ꯄꯥꯈꯣꯡ ꯍꯥꯏꯇꯥꯔꯦꯀꯣ ꯄꯥꯈꯣꯡ ꯑꯃ ꯆꯠꯂꯛꯀꯦ ꯄꯥꯈꯣꯡꯁꯦ ꯇꯞꯅ ꯄꯥꯈꯣꯡꯅꯤ ꯑꯗꯨꯝ ꯏꯆꯟꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯇꯔꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯃꯥꯏꯟꯁꯦꯠꯁꯦ ꯑꯗꯨꯝ ꯌꯦꯡꯒꯦꯕꯀꯣ ꯃꯨꯟꯅ ꯇꯥꯕꯤꯌꯨ ꯃꯨꯟꯅ ꯇꯥꯗ꯭ꯔꯒꯗꯤ ꯈꯪꯕꯁꯨ ꯌꯥꯏ ꯈꯪꯗꯕꯁꯨ ꯌꯥꯏꯕꯀꯣ ꯍꯧꯔꯒꯦꯀꯣ ꯆꯤꯡ ꯑꯋꯥꯡꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯆꯤꯡ ꯑꯋꯥꯡꯕꯁꯤꯗ ꯁꯒꯣꯜ ꯑꯃꯨꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯆꯤꯡꯁꯤꯒꯤ ꯍꯦꯛ ꯃꯈꯥꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯋꯥꯡꯕꯁꯤꯒꯤ ꯃꯈꯥꯗ ꯁꯒꯣꯜ ꯑꯉꯧꯕ ꯑꯃ ꯂꯩꯌꯦꯕ ꯑꯉꯧꯕꯁꯤꯒ ꯑꯃꯨꯕꯁꯤꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯃꯅ ꯃꯊꯛꯇ ꯂꯩꯕ ꯑꯃꯅ ꯃꯈꯥ ꯂꯩꯕꯅꯦꯕꯀꯣ ꯑꯃꯅ ꯃꯊꯛꯇ ꯂꯩꯕ ꯄꯣꯠꯁꯤꯅ ꯀꯟꯅ ꯆꯦꯟꯊꯔꯛꯄ ꯑꯗꯨꯒ ꯃꯈꯥꯗ ꯂꯩꯕ ꯁꯒꯣꯜꯁꯤꯅ ꯑꯃꯨꯛ ꯀꯟꯅ ꯆꯦꯟꯈꯠꯂꯛꯄ ꯃꯈꯜꯁꯦ ꯁꯨꯒꯥꯏꯅꯩꯌꯦꯕꯀꯣ ꯁꯨꯒꯥꯏꯅꯕ ꯀꯥꯟꯗ ꯃꯆꯤꯁꯦ ꯀꯔꯝꯕ ꯇꯦꯛꯀꯅꯤ ꯁꯒꯣꯜꯗꯤ ꯃꯆꯤ ꯄꯥꯟꯗꯅ ꯑꯣꯀꯦ ꯆꯨꯝꯃꯤ ꯍꯥꯏꯗꯤ ꯁꯒꯣꯜꯁꯦ ꯃꯆꯤ ꯄꯥꯟꯗꯦ ꯁꯤꯁꯇꯔꯅ ꯍꯥꯏꯕ ꯌꯥꯝ ꯆꯨꯝꯃꯤ ꯍꯥꯏꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯗꯨꯝ ꯍꯥꯏ ꯃꯈꯥꯗ ꯂꯥꯛꯄ ꯆꯦꯟꯈꯠꯄꯗꯨꯅ ꯇꯦꯛꯀꯅꯤꯒ ꯍꯥꯏꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯣꯀꯦ ꯑꯗꯨꯃ ꯂꯩꯔꯦ ꯑꯃꯗꯒ ꯍꯪꯖꯦꯕꯀꯣ ꯆꯞ ꯃꯥꯟꯅꯩ ꯋꯥꯍꯪ ꯆꯞ ꯃꯥꯟꯅꯩ ꯃꯨꯟꯅ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯈꯪꯒꯗꯣꯏꯅꯤ ꯑꯗꯨꯝ ꯂꯩꯔꯦ ꯌꯨꯝ
ani layebako haidi jum thangnaba porsi ai amana akogi cek yum haidai ba amana ubi yum haidai ni se mai jai ba mai jai aduga ubi yum sina kanu lai ba kai we ke lai ba aduga kanu bi haidai cek yum sina ambulance la ka kai le ba aduga kanana hana kan ni itu uyum han kan ubi yum na uyum ba ubi yum se kanana la ka kai na ambulance na jumai tapakan mga mo ba kabi ke na kan dine ba jumga ana itu ko ba yang ginawa okay haidi mai ka pani ambulance ki tumaga samaji ana ba so ko adu ka ya itu kai de sangi makalon jam fatai atu aroi boto ka ikoi ga tawel nakan dilama tandang akan wal sanagi ba ko jam kharawli mai ba de fisana tawu ko dimakta mai pak pa ana yau de ba hai ba de jin stability so mai ya ta ba ma o yesu na na ko gi enen story collection gi mai di ko wish jeri hai ta